Eikhoina eikhoigi leibak amadi chatna-lonchat ngaktrabadi atoppana laktuna ngaklagadaba natte haina Chief Minister N Biren phongdokkhre. Wafam asi chingmi tami amata oibagi saktam utliba merahau chongba thoramgi maru oiba thoram ama oiriba chingmi tami pot lanabagi ngasi kanglagi utra mamangda pangthokiba thoramda Chief Minister N Biren phongdokhibani. State Level Organizing Committee on Merahau Chongba 2023 na sinduna maidingu sana jawalai semba Minister Singh MLA Singh amadi chingi tongan ba kulgi khulakpa kyana sarugyaduna pangthokiba thoramaduna Chief Minister N Biren hai. Chingmi tamigi igi mari ningsing duna pangthokliba merahau chongbugi thoram asi mamangda state function oina pangthoklamde thoram asi state function oina pangthokpa haukiba asi BJP na state asida lengak pairaklaba matungdane Mamangi term aduda thoram asi state ki thakta pangthokpa haukibani Eikhoina eikhoigi ichalinau thidana Eikhoina eikhoigi leibak ngaktana amadi Eikhoina eikhoigi chatna-lonchat ngaktana kanana su ngaklagadaba natte asigumba wakalon asi leibadagi mahakna lengak pairakpa haurakpadagi lamdam asigi maihaurodagi leiraklaba chatna-lonchat amadi liklamsing yokhanaba ngamba thakta hotnaduna lakpani Hauzik thokliba irang asina Eikhoida achumba lambi amada purakpagi amadi maihaurodagi machin manau oina hauminnarakpa furupcha sing masak khanglakpa ngamlakle haina khali achumba aranba kharagi mangal lakpadawna tawri Hauzik thokliba thodok asi nungaite asigumba thodok asi thoganingte adubu laingak asigi oinade lamdam asigi yalhomi amadi ariba furup sing kanba amadi ngakpa haiba asi tangai fadana pangthoktaba yadaba ithoni Ching amadi tam animal thong manana chaukhatana lamdam asida chaukhatpa purakpa ngamloi ngasigi chingmi tami ani amato oibagi saktam takliba thoramasina lamdam asida tangdulai taba purakpa oirasanu haina Chief Minister na makata Minister Manipur manap thogang loguna ngaktrabadi ining thok okendrajit pari hanba sana ja kangdani ining thogi thogul phangjaduna mera hop chombo mapung phan bo tabada thawai amna yauki pokchari bisita memento ma Chief Guest for Election Biriba Sri N Biren Singh, Honorable Chief Minister Manipur na Manasi DK Motul Eikhoigi chatna-lonchat tradition dubu ngaktrabadi atoppana bina laga tawroi Manipur miyam ki thawjaldagi ahanba Bharatiya Janata Party ke duma coalition government head lakpaga aibu mayam nungsibiduna isona sanbiduna CM head uhenbaga ahanba culture ga mari lainaba aduga Manipur gi unification ga mari lainaba pota ihana merahau chongba singni mari tamiani gi marta haboknaba yadraba mari lainerambase mase koi matamduda machet pangthoknarni merahau chongbu simadi Eikhoina state function oina phajana koi punjalaga pangthoksi masi dagi hena phajaba singni tamigi puari igi mari ningsingnaba aduga Eikhoiji amata oina apunno Manipur na semada masidagi hena phajaba du masanabi lonchat hauram ama leite masida oina inkhatchi haidana tawda mayam punna mano yabi kiba aduga adu bisahi du dege dum sigi mafam sida senglaba Manipur ge dum makanga Sigi mafam sida ko pangthokpa hogibani mahaurodagi leminaraba Eikhoi silbinau masi tribe kunthraun boi mari lei masi mahaurodagi leirakpa khara aduga ariba khara indigenous amadi ariba anigi khenaba leigani mayamne thangirni masi mayam leiba tribe kunthra mari mangasi punna kaidana leiminanaba hotnabarom dai ko yam kan honarakko akoi chumnagi adu khatanate dharmagi thabak tu khatanate koi Singtam punsinda bahona badai koi thabak oina unnanaba singi silnau singi awaba karino tamgi silnau singi awaba karino khangana bahona badai koi go to hills go to village hawdo kanda aigi officer sing aigi minister sing aigi kano government officials sing lana khungang singi manung hanjan ba jaga sanga kanda awana mayam si yenga kanda seba to ba horkiba punsin bage dum mari malana bahona Laison tinson ki thoram kya galoina na pangthokiba thoram aduda natki oiba jagoi isai kya su pangthoki thoram aduda handak chahigi merahau chongbagi souvenir amasu phongki tungda Chief Minister N Biren na thangal surungi ningthau ke gongrisim da leirum phi kudol tamduna amadi thangal surungi ningthau ke gongrisim na Chief Minister N Biren da athen pot kudol tamduna chingmi tammi pot lanabagi thoram adu hauki
Pot lanabagi thoramatuda Manipuri ningthau maidingu sana jawbalai sembana Thawai Zau Hungpunggi Authority Secretary YL Hungmayungda Lairungphi Kudol Tamki Loinana Lenga ke Minister Singh MLA Singh amade sana konungi phamnaiba Singh na Chingmi Ichulinau da Lairungphi Kudol Tambaga Loinana Chingmi Ichulinau Singh nasu Minister Singh MLA Singh amade sana konungi phamnaiba Singh da Athian Pot Singh Kudol Tamki Ngasigi thoram aduda Tengnopal District ke manung chanalaiba Konai Tong Village ke Chief DK Motilfun Maringda Chief Minister N Biren handak chahi gi mera hau chongba ningsing mana kusinaduna ikai kumnabu utki